Imes Paodam Ming tabiri basumbo yumnam Anuradha Devi ne kaunana kurumjari. Hawjak maroiba pauda. Saikom Sanjay Elai Subonge aroiba mathangongam pangthokrai. Irengbam Chingkai nganba amasung sagon sem ngan leibagi asiba haksang imang manungda sinabiyo haibagi mairage rally satkrai. Lokom singana ba BSF thazilokbabu yaningtaba phongdoktuna lekin thabigi miyamna BSF lawthokina ba appeal tawrakli. Loinana Ziribam da Panduna Lediba Manpuba Gariki driver sing Namakogi Gari sing Atubada Lengang the Putopina Pundorakli. House of Pausan Episode Aponba Manipur Amagidamakta Tawana Ponta Pikraba Uripo Achom Lekai dege Atoba Saikom Sanjid Eli Subol Apopa Saikom Rocket Ki Pantongo Egadariba Mongpam Tamnangasi Imagi Ibungo Tawagi Mani Haiba Isaina Lamsingo Eduna Areba Matong Mangam Pantokrai Laibak tiba thogdokta ngarang Kadangband Khulgi Akoibada Khundariba Maite Khul Amadi Yum Singda Koki Militant Singna Akan Mamong da Landarapodagi Khul Adubo Ngakluni Haina Thona Leina Haunaruba Tawdana Chakiba Urupok Achom Laikadagi Saikom Subol Asi Laikidabani Laikidraba Subolgi Asiba Haksang Asi Ngasi Postmortem Tauraba Matungi Imong Manungi Miyoi Shingna Aruba Matong Mangam Pangtungna Bagidamata Rimski Moktagi Purakibani Rimski Moktagi Bazar Imakaitel Samamakung Amadi Uripo Kangsub Rota Purakpa Matamda Lambigi Mataida Yamlaba Miyamna Leptuna Laijaiki Asiba Haksang Asi Yumda Pusilaga Laigi Oiba Tabak Taram Pangtolaba Matung Uripo Gasum Laikaigi Lambida Miyamna Amok Laikatuna Ikai Kunaba Utke Madugi Matung Langwand Lairimbi Masai Golda Lairon Chankibani Remski Moktagi Langwand Singa Tamna Purapagi Lambida Yamlaba Miyamna Stop using cross-border terrorists against Meitei Stop using Indian security forces against Meitei Igi Lamanta Ina Singadabani Athawa Saikom Sanjay Elai Subona Yaipare Manipur Lengake Mating Pudo Manipurike Assam Rifles Lauto Stop State Sponsor Genocide of Meiteis Assam Rifle Ge Mihati Yaningde Hibernism Tonga Tonga Bakolauke Asulauke Jalibata Julai Hokibatanga Anida Koki Militant Singna Kuzuman Tabi Da Hatopi Kraba Ningombam Ibon Chabo Lining Toe Sanamahi Temple Bona Jingdoi Atoiba Hainamington Piduna Kaikanabo Kray Lining Toe Sanamahi Temple Bona Turapachero Magi Matungina Board Asinesinduna Laglibatang Taramapanda Lining Toe Sanamahi Haying Kongbal Upong Yumpamda Ayupong Mapandagi Nungtinipung Amapawada Aruba Ikai Kamnabo Utkani Hairi. State Asida Yimtang Nariba Myanmar Ain Kaina Mitop Mianchana Leptana Sangsilapadagi Demographic Ambulance Ama Tolakiba Asi Yanglaka Ministry of Home appears ke Maikadagi Elegant Migrant Singi Biometric Detention Launaba State Sarkada Akanba Wapam Tamlakre. Elegant migrants in Adu Lebakasigi citizen to Oibagi Haga Adu Pangandanaba biometric detention Adu Lowa Matamda Makoising Aduki Mitki Retina Iris Amasung Finger Amasung fingerprinting Sungso Shoidana Yahanga Dabani Hairi Yimtang Naba Mijoram Daso Manmari Kya Sangsilakliba Asi Yanglaka State Adu the Ladyba Elegant migrants and biometric detention Loga Dabani Hairi Manipuram Sung Mizoram State Ani Asi Myanmar ga Yumthangnaba Oibana Elegant migrant Kya Leptana Sangsilapana State Ani Asida Demographic Ambulance Kya Toklibasi Yanglaka Center Ge Maikadigi issue Asi Yamna Lumna Loduna Hokiba Epringi Tang Kunipanda Union Home Secretary Ajay Kumar Balana Chia Loduna Mipam Amapang Thuki Mipam Maduna State Ani Asida Ladiba Elegant migrants and biometric detention Yauna Makogi Chapzaba Information Sing Collection Tongnaba Wareb Loki
लोइनाना हौकिबा जुनगे तांग 22 मिनिस्ट्री ऑफ होम अफेयर्स के माइकेदगी मणिपुर अमसुंग मिजोरम सरकारदा सितंबर के तांग 13 फावगी मनुंगदा स्टेट अनि असिदा लेरिबा इलीगल माइग्रेंट्स सिंगे बायोमेट्रिक डिटेंसिंग अमसुंग मखोइगे इंफॉर्मेशन सिंग कलेक्शन तौबा लोइसिनबा अकनबा इंस्ट्रक्शन पिरखिबने मसिगे मंगोइनाना हौकिबा सही लिसंगनी कुमाथोइगे मार्च थादा होम मिनिस्टर के माइकेदगी इलीगल इमिग्रेंट सिंग मफम खंगदोंनबा इंस्ट्रक्शन अमा पीबगलोइनाना मसिगे गाइडलाइन सिंगसु सेंबलेख्रे यूनियन होम मिनिस्टर की माइकेदगी मणिपुर अमसुंग मिजोरम के चीफ सेक्रेटरी दा थरकिबा चेरोल अदुदा म्यांमार के आइन कायना चंगलखिबा इलीगल माइग्रेंट सिंग मसक खंगदोंनबा अमसुंग लोगे ओइबा अकनबा एक्शन लौखनबा वाफम क्या यावरे इंडिया असी यूनाइटेड नेशंस रिफ्यूजी कन्वेंशन ऑफ 1951 अमसुंग 1967 के प्रोटोकॉल की सिग्नेटरी अमा ओइदबना लेबाक असिगी लेडिबा स्टेट गवर्नमेंट सिंगना फॉरेनर सिंग रिफ्यूजी स्टेटस पीबगे हक अदु लेते हाइरे सेंगमाई पुलिस स्टेशन के मनुंग चन्ना लेबा लेकिन तबी खोलदा कुकी मिलिटेंट सिंगना लंदारपदा खोल ngakpa ateng pangba थासगे तंग मरीदगे चखिबा कक्संग डिस्ट्रिक्ट के समाइजंग खुनगदगी इरेंगबम चिंखाई nganba चे कुंतरुक अपोपा इरेंगबम धना अमसुंग सगुन सेम ngan लेबा चे कुंथ्रोम दोय अपोपा सगोल सेम प इबोचौ बाबू कुकी मिलिटेंट सिंगना फारगा तमथिना ओपिन नैबिरगा हतोपिबा अमदि मखोई अनि के हसिबा हक्सांग ngasi phauba lengana imung manungda sinadabage mayokta ngarang numidang सेंगमाइजिंगदा मियामना मैरा खोंसत चखरे मैरा खोंसत अदुगा मरी लेनाना जेएसी के कन्वेनर थिंगोजाम किरेना फोंदरकपदा ngasiga numet tareni suraba phauba lengak asina sagom senga leiba maitei amasung ge irengbam chingkhai ngamba maitei ge langlang langsin amata puthopa ngamdriba karigino makoi ani manipur ki mafam pa amada mangkhibani maram masina paliba lengak asina athubada makoi ani ge asiba haksang thidok piduna imung manung singda sinabirakani haibasi ekhoi ge thazabani था अनि हंसिल लकलबाई इरांका असिदा सेंटर लेंगांगना तुमिना लेशिन बा से यानिंगदे मखोइना पामलिबसे मियोय क्यागे पुंसी मांगबनो इरांका असि मखोइना लक्सिंगे हाइना खनबा ओरगदी सुदा लेबा कुकी लालोबसिंग मखोइगे डेजिग्नेटेड कैंपसिंग दा फसंदुना थमलगा नमिट खरनिगे मनुंगदा लक्सन बयाबने अथुबदा स्टेट अमदे सेंटर लेंगांगना इरांगा से लक्सनदुना इंग तपलमदंबा अमा पुरओ हाइके तोंगान तोंगान बा ललोलिटिकी हिरमदा हिरम खुदिमक्ता कोइ मणिपुर सिंग असि सोक्चलगी बसे बसी इंडिया लेंगाक ना मियेंग चंगबदि सुसोय सोयदना अथुबा मतमदा इरांग असि लक्ष्मण मंगमगनि अबसि अखोइ जेसी का माइखेदिगी थमजरंगे इरोइनना असिबा अक्चांग अनि असि अथुबा मतमदा पाल इमुंग मनुंग अमदि लैरिबा जेसी की माइखेदा सिनबि नबगिदमक्ता पालिबा लेंगाक असिदा अखोइगी माइखेदिगी अकन ममोंगदा अपील तौजरी मैरागे खोंसदादो सेंगमाइजिंग का अमदे सेंगमाइजिंग के अकोइबदा खुंदारिबा तोंगा तोंगांबा खुलसिंगदगे मजंग यामलाबा मियामना चटखिबा मैरा खोंसद अदुदा मियामना मणिपुर लेंगांगना सगुन सेम nganleiba maitei amasung irembam chingkhaingamba maitei ge asiba haksang imang manungda pigadabane kuki militant singna mitam miam hapa yaningde kuki militant singi so khudukta hando u sugi ground rural tugaiba kuki militant sing cherak pio manipur ke assam rappers lawtho u we want peace long live manipur haibane sangba kholaw sang lauke Amaramda JSA against the brutal killing of Sagun Chem Ngan Leiba Maitei amasung Irengbam Chingkhaingamba Maitei of Sangmaijing Kunau by Kuki militants na senduna Chatkhiba Maira Khongsat Adubu Sawaladuna Kaksang district ke Kadak Amade Wabagai desu miamna Maira Khongsat chakhe Hauki bapung kumari asida state asagi mapang kharada nongmai kamnaba amadi miyamgi ihau khara thoklabasu state asagi district ayambadadi mausagi phibamda leiri haina Police Control Room Manipur Police ke Cherolamana Haidi. Haukiba Pungkun Mari Asida State Police Amasung Center Force ke Apanba Timna Sing Amasung Tampaki Mapam Singda Operation Sataduna Bankar Ani Thugai Krei Amadi Kulai Pipe Sing Tatokre. Hausal Pawada Manipur ke Tonga District Singda Sak Point Chambaga Kuntare Thamle Amadi Iranga Mari Lainana Mioy Chaniga Maripatara Nipan Supagale. Moirang Purent Chanung Amasung Tumukongi Mapam Singda Manipur Police Amasung Central Force Sing Thamduna Low Singu ke Tabak Jataba Hore Hainasu Cherundana Makatana Hairi
National Highway 37 amasung National Highway 2 singda security ge akanba section thorang ka loinana essential items sing pusilangna bage thorang paikale haina cherolesina makatana haiduna lamda masida amuhanna mosa ge phibamda hansilangna bamiyamna su yariba makai mateng pangbinaba cherolna makatana haiduna tunga oiba wafam singe asangba khangdongnaba 9233522422 da khangalabasu hairi Haukiba migi tangka ahumdagi khangaudana thokiba kangluki iranga sina maram oiraga masage mayum makai thadokduna hauze kaksingda leiriba kalyanta ashramda changjapam loduna leiriba inmesanggidamakta thobal nungangkhonggi ima ibel singna chana thangna bapolangba loinana sel oina lupalising ahum relic camp ke authority da tengbangkhre Irangasi athuba matamda loisinduna tangdu laitaba lamdamba ama athuba matamda oraklasano haina thobal nongangkhonggi ima ibel singe maiketegi phungdorakle Amaramda kumbi Ideal Youth Development Organization KIYDO kumbina chahi asige mege tangka ahumdagi lanjanarakpa mayambu kumbi awang high school da relic camp hangduna lagle Rally camp asagadamakta PRDA Bisnupurna lemna ana layang bagi camp yauna nomagi changdaba yadraba cheng hawai thauna chingba amati angang sangi sanapo free education class floda thananaba tarpulent amadi nupi singi oiba sanitary pen chingba pot sai bayamba ama mateng panglakre hairi Rally camp asida Tengbangba lakpa singda irecha khudimakpo kewu KIYDO kumbina ikai khumnaba uchari asida sunatana inmate singe pocket money kidamakta pillow making training nursing basu athubada piragani haibige ache pathajabasu thambirami haide Emmanuel Hospital Association New Delhi na People's Resource Development Association Bisnupurga khusamnaduna ngasi Bisnupur district ki manungda leiriba rally camp anida chanathangna bapalam singka amade personal hygiene kits kaya mateng pangkhre mateng pangkiba rally camp singka adudi Sandra Hillock Tourist Resort leiriba block A amade Block B Rally Camp Amadi Santi Club Moirang Kunong Mamang Sabal Rally Camp da Jenka Hawaii Asatau Alu Dilo Loidana Bedsheet Sapon Detergent Yauna Personal Hygiene Kit Sinkaya Mateng Pangki PRDA Bisnupurgi Secretary L Suranzoi Amadi Rally Camp ki Maikidigi Emmanuel Hospital Association da Mateng Panglapagi Damakta Thagapasu Pondoragli District Veterinary Office Impal East District Administration Amadi Tongzo Relief Committee Impal East Singna Punna Kusamnaduna Tongzo Kendrage Manung Channa Leba Ideal Girls College Akampata Hangba Rally Campta Poultry Farming Matangda Numitu Humni Chumna Satakadaba Skill Development Training Program Ngasidegi Haudokre Ngasi Haudopagi Thoramda District Veterinary Office Impal East ki Joint Director Dr. L. Arun Kumar Veterinary Officer Dr. S. Somokanta Veterinary Officer Dr. N. Ibomsa Veterinary Officer Dr. H. Lakshmi Amadi Rally Committee as a President Is Tilana Dana Sarugyaki Ngasige training program aduda Sarugyaki ba training singda poultry farming e matangda veterinary officer singna sugaina takbi tambikhe Hariba Skill Development Training Program basi makata na pigri amadi dairy farming singe oinaso chathakigani Laikin thavige akoibada leiriba lofam singda lomi singna low uba yanaba state of force thabiraknaba haikraba matung Border Security Forces BSF oina thazilakpadagi maikai adoke miyamna akanma mongda yaningdaba phongdokre thazilakba BSF sing Kudakta Lokthokadabani Natrabade Akanba Khongjang Sangsingari Haina Khunsan Singna Lengalta Appeal Tokre Kudong Tiningai Oiriba Lopham Singda Miyamna Thazadraba Central Force na Lophamba Ngang Naba Tharakpa Yaningde Haiduna Ngasi Awang Lekantabi Community Hall Mamangda Koirengai Awang Village Development Committee Amade Koirengai Awang Lekai Maira Paibi Lubna Sinduna Wakan Mipam Chathakre Maduda Koirengai Awang Village Development Committee President Hijam Piyokomana Hai
Manipurda lopam kya lomi singna lo unaba honabada kuki militant singna nongmai kapsalak badagi aso apanda nangduna lo uba yadana lairibane maduda maram oiduna laikin thabige akoi bada ladiba lopam singda lomi singna lo uba yanaba startup force thabirangna haizakre adubo startup force thabirakpagi mahota miyamna thazaba walaba BSF personnel oina thasage tang mapanda thazan birakpa asi yaningde atubada BSF personnel sing lawthoktuna state force oina tharakadabani natrabadi akanba khongjang changsingane haiki mana makata na hai tungan central force singna ngak senba maphamda law unaba lawmi singna honabada koke militant singna phongna nongmai kaptharakpa laikre masida central force sing amok thazalakpa miyamna thazaba ngamde manipurda law amasung order leitabaga manare India ke manungda ladiba manipurda mapandaki sanglaba koke terrorist singna maite singbo hatpa otpa kaya tawbada India government na khangsinadana laibasi laibakthibani haiki SF thadili jisu hauji tongan be attack torba matamda makhoi tuminna leraganda kayumamta defense tawdagadi ekhoi praja singda mohoi lehloi kana boleite amadi punjab government adi hoi BSF lerbani noi louba chango haidana khoi changru matamda makhoina kayumba kuki laloba singsina khoi gi loubu sung chang matamda attack torpa nomai kapakba matamda ekhoi gi makhoina hai basing duge mairo gona kanbidra gadi ekoi praja sing sung soi sigini hebje ekoi sa na khanna maram ore kada nahan legibdagi oji losing palmo tam yore ising dare adum pumasi kana wamata changaga mafam jida loi lo ba sabang namdreba Kumbi kendra ge manung chanban napat tangjeng ahlop chandan pokpi chadial mangjin khoijamanta bi laingo bina chingba mafam singka ase mahosage punseda hanjalakpa ngamnaba amati lawmi singna mahosagumna lawpanba yanaba miyamge oiba mifam ama borayangbi gram pansai ke manungda leiba sandangkhong kulakpat ta ngase pangthokre Kumbi kendra ge MLA as Prem Chandra yauna hausak thokleba lanta asina toba saiteng panglaba kendra asige borayang be gram panchayat amadi wango gram panchayat ke area da leiba klapa amadi mairapa be kyasu sarugya ke miyamaduna MLA ge maikai dege tohningba thabak singke iba memorandum su pishin ke MLA as Prem Chandra ge maikai dege su miyam ge apam basingka adu chief minister ga tanaduna thabako oina onthongnaba honagani haibage thazaba supirangki Tawan ningombam apunba maira paibinupi lubna senduna nomage oiba peace convention ke mifamba amanga se Tawan ningombam na pangthokre atopa nupi lanta ama baton tawganu India laingang na kokige militant sing laksan bangam drabadi aikhoidi sinabiyo nupi singe pirangkana na taithopigani Sangni phiniba koki singna lamgi mapu sabi yaroi Manipur gi wakhalond kallu kanana hingsa ge thong singa ase laksan bigane haina thaba plekar sing season adana pangthokiba miyangi mifam aduda sanalai park pause ge editor ningombam Hemant Kumar social activist CH Bizoy kokomi ge thomi W second chingba masangnai bakiana resource person oina wangangki Ziribam district asida July gi tangka amadagi panduna leiriba gari chaka taramari amade taratruk panba gari singge awaba asi ubiraga numit humnegi manungda gari singa si Impal phawba putokpinaba all Ziribam road transport drivers union AZR TDU ke secretary L Manitona Pomisinga unaba amada phongdokre Mana makatana high Jungi tang kunipanta for National Highway 37 da gari sing satpaya gani haina matam piki bagi matung ina gari sing ase Jungi tang kunmari amade kunmanga dalaki adabu Meghalaya da landslide tok padage panduna lekhi badage Jiribam district da thungbada July ge tang amade yorake Gamena thamkiba athingba asina maram oiraga Impal romda gari sing thokpa yadaduna panduna leiba asina maram oiraga driver singna awaba kya mayonare yaragadi athuba matamda wazaraba driver singe awaba singa si kangbiraga amukta oirabasu gari sing Impal romda puthokpinaba Manipur government da appeal tawsade haina phangdoke Sagi Kangpopida gari lambi thingiba maram oiraga Sagi satpa yadadabidagi adagi akhoi gi saliba gari sing sida kayuma si thongsimsu
lambi singsi phatraga tatkhagadi hayeng awaba mayang nagadra praja singi ayang mayang nagadra government thingbasu akoi rabai sinangasu ajum yajaningi peli yasu kaide adu awaba singa adu hajiki adugi matata haji awaba na may masing hemanina haibasi atamse hayeng ginumit yumni mangda atu matamda government na gari singse putopinaba ningsingjari National Highway 37 asida lambi phatte thong phatte hairiba asi NISD CIL na thabag subidabadagine phatte hairiba nung dalange thong asi lisangani taramapange August ke tang taramapanda gari puthabadagi repairing tawkhibadagi ngase phawa repairing tawbidana leire National Highway to the blockade tawbadagi jiribam romda gari kya lakpadagi lambi Takhedra amadi praja singda awaba mayungna kadra haina gamena thingliba asi driver singna su yaningde adubo driver singe awaba asi yengbiraga numeta humnigi manungda Manipur gamena gari sing puthokpinaba apel tawsari haina supungdoke Hausik Ziribam Railway Station ke platform da leriba KSH Bimol Koba gari driver asina phongdorakpada Jiribam da gari sing masing yami Masigi mathakta awaba kya sumayunari drivers amasu ngasi masa lecturer padige hospital na pukhakre maramasina awaba sing asi ubiraga gamen ke maike dege ekoibo yum phawa yohanbiu gamena thamliba athingba asi su ngangna chachage haina phangdoke Housing Manipur da tholiba kangloke irangka se matau karamna haurakhibano haurapage maramba karamna loishingane haibade chingba Hiram Singha loinana kokomegi makhada mampil moirang amasung ko all thanga club amasung maira paibi upon balub thangana punna khusamna duna moirang kaithelda wakan mi pampang thopaga loinana hiram asagi matang da punna khana naina duna wakal tamina kre wakan mi pamadu da kokomegi assistant coordinator Al Ratan mampil ge Thombi Singh United Women Development Organization business poge general secretary RK Tombisna All Thanga Club amasung Maira Paibi upon Baluke convener Salampi Indu amasung Bisnupur district tonga tongamba mapam kya dake lapa ima ibel sing amadi all Moirang Bazar upon ba chaukat khongtang luke member kyana sarugyaki wakan mi pampa aduda kuki militant ga taunariba su kudakta lokto u mecham prajada nomai kapa kudakta to u Manipur dake Assam rifle kudakta lokto u haina thaba placard ke association Indian Constitution के Article 370 दा Central Government ना अनोवा affidavit के मरमदा Supreme Court ना हाई के बदा मसे Constitutional issue अमन्नते Article 370 ना Jammu अमसंग कश्मीर बो अने टोंगना खाइदो लगा Union Territory अने ठोके बगे मयोटा petition मयम अमा court असिदा पिखतुना लैरी बने Just manga ke Constitution bench amana issue ase August ke tanga aneda hearing tauna ba amadi mari laina ba document sang pisalangna bage aroi banumi July ke tang kontare te lekre Article 370 ase jana hanki dabage Jammu amasung Kashmir da ingthaba purakre haina Home Ministry na thagalapa affidavit pali Puari da ahan ba oina Jammu amasung Kashmir da 3-tier panchayati raj system lehen kre Panchayat election sing lisangani tarani panda pangthokibadi Hausik aroibada maroiba pau amane pizari Saikom Sanje Elai Subonge aroiba mathangongam pangthokrai Irengbam chingkai nganba amasung sabon sem ngan leibagi asiba haksang imang manung da sinabiyo haibagi mairage rally satkrai Lophom singang na ba BSF thazilakbabu yaning da phongdoktuna lekin thabigi miyamna BSF lawthokina ba appeal tawrakli Loinana Ziribam da panduna leriba manpuba gari ke driver singna makhoi ge gari sing athubada lengang na puthokpina ba phungdorakle Image Paodam asegide matanga sadaloi jare mi tabiri bisang ba mukan khuram jare